Hi mayam, ako'y ngasigi video se sisu wahang ama hangzagadoyne hanagi gummayna aduna mayam na sungsoy na video si loiba faw yengba kaubiganu adudi sida ok leizare ok si adum direct hoina cooker da hapchinjare aduga sida chanam hape tilau hape aduga sigi kaino se happy singji phajana okhai birani ado akhoi si murok so hapkhre ba kol murok sina si akang basi minute 10 muk tingaga namkhairaga hapkhibane sida angang ba uri sine moro hapkhibagi ado si hoji sing amo hapchinjare aduga si omaga thammani akhoina aduga hoji omado hangto sumaina laire sida akhoina murok machu khara machu phajana ba khara hapchinjare ꯊꯨꯝꯁꯨ ꯊꯥꯈ꯭ꯔꯦ ꯊꯨꯝ ꯊꯥꯛꯄꯗꯤ ꯎꯠꯍꯧꯗꯔꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯊꯨꯝ ꯊꯥꯛꯇꯦ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯊꯥꯛꯇꯧꯕꯗꯨ ꯃꯔꯛꯇ ꯊꯥꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯁꯤꯗ ꯂꯣꯏꯖꯔꯦ sida leizare ok thongbado thum khidang hapchinjaraga ising khidang khak hapaga tharoi si phutcharani adu tharoi si do phutla matung sida aina thauda tespatang ujare aduga jeera khra hapchinjare morok akangba hape aduga sidana awa phadigom khara ngaubada hapchinjare tilau hapchinjare aduga si haipet brown sadribong ngaubirani ngahaktang ngaujare sing hapchinjare chanam hapchinjare si ngaujare kasandana machu hapchinjare maru marang si yanjanar subane adu hapchinjare aduga ngahak ngaubirani ado sidana ngasai aina phutchagiba tharoi do aduda hapcharani tharoi se pura kangba bong phutchade mahi kitang khak lehela phutchabani ado ngasai maru marang chanam tilau angaubaduda tharoi se mong ngaubirani atang khara adum minute mari mangagum ngaubirani jupsannaba manungda maru marang dusu sina ngariga moroka ngaga aduga thumdusu sida hapkadabado adudo hapchanjarabani aduga hapchanjare mahi se hawai oina phutla hapchanjare moong dal dune hapchanjaraga sawanjarani aduga sidana muk thrubido hapchilaga sawalani aduga loisanjare phadigom thakchalaga akhoi ngasi chajadoisi sida kanghouga belendri anganbaga leizare sidana chak leizare sidana tharoi athongbane aduga sidana ok thongba leizare mayam akhoi ngasi chajadoise tharoi thongbane adagi sina belendri kanghou leizare adagi ok thongbaga ꯑꯣꯛꯁꯤꯗꯤ ꯏꯅꯨꯝ ꯆꯥꯗꯦ ꯑꯗꯣ ꯑꯩꯁꯨ ꯈꯅꯥꯎꯁꯤ ꯅꯨꯡꯉꯥꯏꯇꯦꯅ ꯌꯥꯝꯗꯤ ꯆꯥꯔ ꯃꯇꯨꯡ ꯑꯃꯈꯛꯇꯪ ꯆꯥꯔꯒꯦ ꯁꯤꯗꯀꯣ ꯁꯤ ꯈꯨꯠꯅ ꯑꯗꯨꯝ ꯍꯥꯞꯄꯒꯦꯀꯣ ꯑꯩꯈꯣꯏ ꯊꯔꯣꯏꯁꯦ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯉꯥꯟꯕꯁꯨ ꯌꯥꯎꯖꯔꯤ ꯅꯍꯥꯟꯃꯨꯛꯅꯦ ꯀꯩꯅꯣ ꯊꯔꯣꯏ ꯊꯣꯡꯕꯗꯣ ꯅꯥꯟꯗꯣ ꯃꯥꯜꯂꯤꯒ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤꯅ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯊꯥꯎꯗ ꯉꯧꯔ ꯊꯣꯡꯕꯅꯤ ꯑꯩꯈꯣꯏꯅꯤ ꯍꯣꯔꯦꯟ ꯀꯅꯥꯅ ꯍꯦꯟꯅ ꯌꯥꯝ ꯆꯥ ꯉꯝꯕꯅꯣꯗꯣ ꯌꯦꯡꯗꯣꯏꯅꯦ ꯊꯔꯣꯏꯗꯤ ꯀꯥꯏꯔꯦ ꯑꯣꯛ ꯊꯣꯡꯕꯁꯤ ꯅꯞ ꯅꯞ ꯂꯥꯎꯔꯒ ꯌꯥꯝ ꯊꯣꯠꯂꯒ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯌꯥꯝꯗꯤ ꯆꯥꯔꯣꯏꯒꯦ ꯄꯨꯖꯥꯔꯤꯅꯦ ꯍꯥꯏꯁꯦ ꯑꯣꯛꯁꯤꯅ ꯗꯗꯥꯅ ꯊꯣꯡꯕ ꯊꯔꯣꯏꯅ ꯑꯩꯅ ꯊꯣꯡꯕ ꯀꯥꯡꯍꯧꯁꯤꯅ ꯑꯩꯈꯣꯏ ꯑꯕꯦꯝꯅ ꯉꯧꯕꯅꯤ ꯑꯣꯛꯇꯤ ꯆꯥꯗꯃꯤꯅ ꯈꯪꯖꯗ꯭ꯔꯦ ꯀꯥꯡꯍꯧꯒ ꯊꯔꯣꯏꯒꯗꯤ ꯍꯥꯎꯔꯦ ꯍꯥꯏꯕꯩ ꯆꯨꯞ ꯌꯥꯗꯦ
ꯀꯥꯏꯕ ꯃꯄꯥꯗꯣ ꯈꯨꯠꯅ ꯊꯤꯡꯅ ꯊꯝ ꯃꯦꯜꯂꯣ ꯕꯦꯟꯗꯤ ꯑꯉꯥꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯈꯨꯗꯛꯇ ꯍꯦꯛꯄꯅꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯊꯔꯣꯏ ꯑꯆꯧꯕꯁꯤ ꯃꯅꯨꯡ ꯊꯔꯣꯏ ꯃꯆꯥ ꯆꯪꯕ꯭ꯔꯥ ꯑꯆꯥ ꯑꯗꯣ ꯊꯔꯣꯏ ꯑꯆꯧꯕꯁꯤꯅ ꯊꯔꯣꯏ ꯌꯥꯎꯔꯝꯗꯥꯏ ꯍꯣꯏ ꯃꯍꯤꯁꯨ ꯍꯥꯎꯋꯦ ꯌꯥꯝꯅ ꯀꯩ ꯊꯔꯣꯏ ꯀꯧꯕꯅꯣ ꯃꯃꯤꯡ ꯈꯪꯗꯦ ꯕꯕꯥ ꯑꯩꯈꯣꯏ ꯆꯥꯏꯁꯦ ꯀꯔꯤ ꯊꯔꯣꯏ ꯀꯧꯕꯅꯣ ꯃꯃꯤꯡ ꯑꯩꯈꯣꯏ ꯊꯔꯣꯏꯁꯦ ꯃꯃꯤꯡ ꯀꯩ ꯀꯧꯕꯅꯣ ꯂꯧꯕꯨꯛꯇꯩ ꯈꯨꯟꯕꯩ ꯂꯧꯕꯨꯛ ꯊꯔꯣꯏ ꯂꯧꯕꯨꯛ ꯊꯔꯣꯏ ꯀꯧꯋꯦ ꯊꯔꯣꯏ ꯃꯈꯜꯁꯦ 5ꯃꯨꯛ ꯂꯩ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯤ ꯂꯧꯕꯨꯛ ꯊꯔꯣꯏ ꯍꯥꯏꯔ ꯈꯪꯅꯩ ꯍꯥꯏꯌꯦ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯕꯗꯣ ꯂꯧꯕꯨꯛꯇꯩ ꯈꯨꯟꯕꯩ ꯑꯣꯏꯔꯝꯅꯤ ꯑꯇꯩ ꯂꯥꯏ ꯊꯔꯣꯏ ꯅꯤꯡꯒꯥꯕꯤ ꯄꯣꯏꯅꯨ ꯊꯔꯣꯏ ꯃꯈꯜ ꯃꯈꯜ ꯂꯩ ꯍꯥꯏ ꯏꯕꯥꯅꯤꯗ ꯆꯥꯕꯅꯤꯅ ꯑꯩ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯁꯤꯟꯖꯔꯦ ꯑꯗꯣ ꯅꯪ ꯀꯥꯡꯍꯧ ꯆꯥꯗ꯭ꯔꯕꯣ ꯆꯥꯏ ꯀꯥꯡꯍꯧ ꯍꯥꯎꯋꯦ ꯑꯣꯛꯁꯦ ꯌꯥꯝ ꯂꯩ ꯑꯗꯨ ꯑꯩ ꯆꯥꯔꯣꯏ ꯑꯩꯈꯣꯏ ꯆꯦꯒꯤ ꯈꯥꯛꯑꯒꯦ ꯑꯩꯗꯤ ꯑꯁꯦꯡꯕꯗꯤ ꯂꯣꯛꯁꯨ ꯈꯔ ꯊꯨꯡꯉꯤꯅꯦꯕ ꯑꯗꯨꯏ ꯁꯥꯁꯨ ꯆꯥꯁꯤꯟꯅꯤꯡꯗꯕ ꯊꯔꯣꯏꯁꯤꯁꯨ ꯆꯥꯅꯤꯡꯗꯕꯅꯦ ꯂꯣꯛꯀꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯤꯔꯣ ꯍꯥꯏꯕꯒꯤ ꯆꯥꯔꯦ ꯑꯗꯨꯝ ꯅꯥꯔꯁꯨ ꯆꯥ ꯂꯣꯏꯔꯒ ꯐꯖꯅ ꯅꯥꯔꯒꯦꯗ ꯊꯔꯣꯏꯁꯦ ꯆꯨꯞꯄ ꯌꯥꯗꯕꯗꯤ ꯊꯦꯡꯅꯗꯦ ꯌꯥꯎꯕꯅꯦ ꯄꯣꯝꯃꯦ ꯍꯥꯏꯕꯅꯦ ꯑꯃ ꯌꯥꯎꯋꯦ ꯑꯁ ꯍꯣꯕꯁꯤꯃꯗꯤ ꯄꯥꯝꯃꯨꯏꯌꯦ ꯊꯔꯣꯏ ꯍꯣꯕꯁꯨ ꯁꯨꯛ ꯌꯥꯗꯦ ꯅꯨꯡꯁꯤꯠ ꯊꯣꯛꯈꯤꯕꯩ ꯃꯦꯠꯂꯁꯨ ꯌꯥꯗꯦ ꯆꯥꯎꯃꯟꯕꯩ ꯊꯔꯣꯏ ꯃꯆꯥ ꯑꯃ ꯆꯪꯁꯤꯜꯂ ꯂꯩ ꯀꯃꯥꯏꯅ ꯁꯠꯀꯅꯤ ꯆꯨꯞꯊꯣꯛ ꯑꯣ ꯌꯥꯔꯣꯏꯌꯦ ꯀꯥꯔꯦ ꯀꯥꯔꯦ ꯊꯔꯣꯏ ꯑꯣꯛꯇꯣ ꯌꯥꯝ ꯆꯨꯞ ꯍꯥꯎꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯅꯪ ꯑꯃ ꯂꯩꯇ꯭ꯔꯥ ꯍꯥ ꯆꯨꯞꯁꯤꯜꯂꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯍꯪꯖꯗꯣꯏꯕ ꯋꯥꯍꯪꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯌꯥꯔꯛ ꯄꯟꯈꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯈꯥꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯆꯠꯆꯒꯦ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯁꯤꯗ ꯑꯟꯁꯔ ꯄꯤꯕꯤꯔꯛꯑꯣ ꯑꯇꯣꯞꯄ ꯌꯨꯇꯨꯕ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯄꯤꯔꯛꯄ ꯑꯟꯁꯔ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯖꯔꯣꯏ
ꯁꯤꯒꯤ ꯇꯥꯖꯒꯦ ꯌꯦꯡꯕꯤꯌꯨꯁꯤꯗ ꯄꯤꯔꯛꯄ ꯑꯟꯁꯔ ꯈꯛꯇꯪ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯖꯒꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯎ ꯁꯣꯏꯗꯅ ꯑꯗꯨꯗꯤ ꯁꯤ ꯐꯦꯁꯕꯨꯛꯁꯤ ꯁꯤ ꯈꯛꯇ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯖꯗꯣꯏꯁꯤ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ ꯎꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ